Good morning, ma'am. Good morning. I karigumba yamdamgi Enaosing Amadi miyamda karigumba ai pauzeramtang ai site tagi haijari madudi pauzese tiki sunate ai huji Manipurda leibadagi ai class koigi regular coaching ai haujare mafam sida aina karigumba koigi miyamda haitare ko anakpa jaga sing da leibasing haibudi ai tawriba ina class tawriba mafam si lukram lek ta tera lukram lera ko miyam karigumba tera lukram lek kan naknaba mafam sing cycle ni khangde gai macha ni khangde patlaw ni europe ya ba jaga gum mata nei boragadi ai karigumba tang hoi sida ima wangton biana abaina sport keno academy ma hangdwe sigi mafam sida hoi judo gi regular class to basida aina karigumba miyamda thamjani base atai kaisnate akoigi Enaosing ayambana lairaba amadi keno akoigi Khun Ngkpa natraga ama organization da yawbasu miyam ama thengnai ko lairabasing ayambana oiba auda aina karigumba offer natte kari haitare Enaosing example na harabada arambai tengol amadi Khun Ngkpa ate adai KL miyam ama leiriba sising family sing aigi sei club siga naknaba sanabam siga naknaba jaga sing da leiba leiragadi lakpiu free da takchage admission su free da tawjage aduga khungak menoina Khun Ngkpa amadi koigi iramdam ngaiba miyam sigi family angang sing yawragadi amadu ai free da takchage aduga ataidi ngakta ama yaudaba just angang sing sanhange khanbasing dute apai fee lawjai aduga keno su admission su lawjagani aduga ataidi Khun Ngkpa sing mainly Khun Ngkpa amadi arambai tengol te yawbai chininaw sing gi icha sing amadi amama yawba leragadi yawsing basana ningba leragadi ai mafam sida lakpiraga adum sanhanba yagani sigatang ai haijage na ai live status rakpani masi ai si haina yamna to bonate angang sing sajil su to hanbam changi makoi da martial art keno sanhanbagi hujik class tawri sida ai hapetang kontroke jakoi class angang sing tawri ko adi sida sanariba tawrise fee lawraga sanaba ngaktani fee lawraga tawdaw aina huje haijani sina Khun Ngkpa family ama gi imu mai macha aduada any family ama lagadi madu dai free da ai takchage madu angang do ni sembada oinaba semsi sigatang ai haijage ai live status rakpani aduna chinaw sing anakpada leiriba any yamna nakpa hargadi koigi tera dagi nakpa nalthong uribok adagidi keno pasoi pareng adagi gari mamalom da hargana Kwakithel Sagolban haideba mayam leirise sigi surrounding da leibasing adum lakpada yamna khudong chaba pham oi any Khun Ngkpa amagi masana lagadi ma adu free da takchage aduga fees lawjaroi aduga mingchan bagi admission su lawjaroi aduga atoppa lakporagadi madugi mingchan habedi sanaba adu Khun Ngkpa di yawjadaba adaidi dum to bangang sanani balegana makoigina fee lawjagani aduga fee yam chawbna te ko adu taraga su admission su tohangani atagei di free taksagi ai live thadok sarakpani just mayam da information tang ai angamba chang dai su tawjangni ko aduga si haina kino lan lobi gano kita haijagi